Ex MLA Meina Bhorot की स्टोर रूम मई तुमने चाख्रे शॉर्ट न्यूज पुंसी की पांदम Ex MLA Meina Bhorot की स्टोर रूम मई चाख्रे कांगजेबिलेरक मैनाम लेकायद लेबा मसागी सही हुमफुमापन रोम सूरबा Ex MLA Meina Bhorot की युमगी सुमांगदा लेबा ममांग संगोई मथक्ता स्टोर रूम ओइना सिजिन्नबा का ngasi ayuk chawrakna pung 13:40 rom taba aduaida khanghaudana mai haurakpadagi tumna chakre Manipur Fire Service ki kangbuna matam chana laktuna thangnana leiriba yumsingda mai adu lansinduna ka hena chaklam gadabadagi kanba ngamkhi adumakpu Ex MLA Meina Bhorot ki mamang changoi gi mathakta leiriba store room da lairik ngaktana anamba oina leibana Manipur Fire Service ki kangbu aduna matam chana laklabasu kanba ngamhogdabani ngasi gi laibak thiba maihau langpok adu electric short circuit tagi haurakpa oiramba yai haina thajanari mai chakpagi thogdok aduda Ex MLA Meina Bhorot ki punsi warigi oiba phongriba lamboiba amadi ekadasi da brata haina mingthonba उपन्यास की अईब स्क्रिप्ट मैडम की अहानब अमदी अनीसुब पार्ट की कॉपी मसिंग चामग यांखै रोम बीजेपी की हिस्ट्री की ओइब लाइरिक अमदी अतई अतोप लाइरिक सिंग दा नतना महाक की मनाव नुपा डायरेक्टर प्रोसिक्यूशन इम्फाल वेस्ट ओइना लेरिबा मैनाम बिशंबर की AIR 1981 एडिशन दगी हौरगा खोमजिनदुना थंबा लाइरिक अमदी अतई लो की लाइरिक कया सुमैना तुमना चाखी मसिगी पाव असी फेसबुक की मणिपुर न्यूज़ अपडेट तगी फंगजरकपनी।